ꯃꯤꯌꯥꯝꯒꯤ ꯏꯍꯨꯜ ꯈꯪꯅ ꯂꯩꯉꯥꯛꯄꯁꯤꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯃꯣꯏꯔꯥꯡ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥ ꯂꯨꯞ ꯃꯥꯝꯕꯤꯜꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯣꯟꯖꯦꯡꯕꯝ ꯄꯗꯃꯥꯕꯇꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯁꯤ ꯃꯣꯏꯔꯥꯡ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥ ꯂꯨꯞ ꯃꯥꯝꯄꯤꯜ ꯃꯆꯥꯁꯤꯡꯒꯤ ꯃꯃꯥ ꯑꯄꯨꯟꯕ ꯂꯨꯞ ꯃꯃꯥꯜ ꯕꯤꯁꯅꯨꯄꯨꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯆꯅꯨꯔꯥ ꯑꯄꯨꯟꯕ ꯂꯨꯞ ꯃꯆꯜ ꯕꯤꯁꯅꯨꯄꯨꯔꯅ ꯄꯨꯟꯅ ꯁꯤꯟꯗꯨꯅ ꯏꯔꯥꯡ ꯑꯁꯤꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕꯒꯤ ꯊꯧꯔꯝꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯤꯕ ꯍꯨꯕꯤꯗꯥꯛ ꯄꯥꯠꯇ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯉꯥꯛꯅꯕ ꯍꯣꯠꯅꯕꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯊꯧꯕ ꯑꯊꯧꯕꯤꯁꯤꯡꯒꯤ ꯃꯐꯝꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯗꯨꯅ ꯃꯩꯔꯥꯒꯤ ꯊꯥꯅꯤꯜ ꯅꯨꯃꯤꯠꯇ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯁꯤ ꯉꯁꯤꯒꯤ ꯑꯁꯤꯅ ꯑꯅꯤꯁꯨꯕꯅꯤ꯫ ꯂꯥꯟ ꯑꯁꯤꯗ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄꯗ ꯃꯩꯇꯩꯅ ꯉꯥꯛꯊꯣꯛꯆꯕ ꯈꯛꯇꯅꯤ꯫ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯐꯝꯅꯥꯏꯕꯁꯤꯡꯅꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯇꯧꯕꯤꯌꯨ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯅꯧꯕ ꯖꯨꯟ 19 ꯑꯃ ꯊꯣꯛꯂꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯃꯅꯤꯄꯨꯔ ꯃꯆꯦꯠ ꯇꯥꯕꯒꯤ ꯐꯤꯚꯝꯗ ꯂꯥꯛꯂꯕꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡ ꯌꯥꯎꯅ ꯃꯤꯑꯣꯏ ꯀꯌꯥ ꯊꯋꯥꯏ ꯊꯥꯕ ꯀꯤꯗꯅ ꯆꯣꯡꯊꯣꯔꯛꯇꯨꯅ ꯂꯥꯟꯊꯦꯡꯅꯔꯛꯀꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯣꯏꯔꯥꯡꯒꯤ ꯁ꯭ꯀꯨꯜ ꯀꯌꯥꯗꯒꯤ ꯂꯥꯛꯄ ꯃꯍꯩꯔꯣꯏ, ꯑꯊꯧꯕ ꯑꯊꯧꯕꯤꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ngasi iramdam manipur da leiba maitai phurupna lanse hurukpa taragadi kari oirakadage haibadu central government amdi state government da thamjaningi aduna maram oiraga athuba matamda miyam da utchaibigano asengba thengnabiu ngasi aikhoina manipur praja miyamgi raj shakti sinaraga manipur maitai phurupo amadi manipur sibo kanjanabagi tokhai machet achet tadanabagi damakta madugumba thengnanabagi damakta aikhoina mamal yamlaba court ki right piraga thengnagadaba adugumba state government ki tong kham tong basing athuba matam da lan se loisin binaba honabiu